Ningo Chakobagi Mangoinana Department of Fisheries na Sinduna Lakliba November Anida Star Level Fish Pair Fish Crop Competition 2024 Hapta Kangjibungda Pangthoklagani Haina Department Asigi Director Aisbal Krishna na thopo notification amana khanghalakli notification asina hai nga mela sida fish farmers singna yamdrabada nga keji lising amamam puthokpaga loinana Department na piba akaknaba mamalda nga sing adu yongadabani saru yagadaba nga mi singi nga hondok honjin tawbagi transportation cost adudi department na puthokani Fish crop competition gi oina khwaidagi yamna nga puthokpa ngamba fish farmer aduda lupa lakh amagi mana pigani adugani suba amasung ahum subadana mathang sena lupa lishing humputara amasung lishing yankhai gi mana pigani masigi mathakta yalhau nga khwaidagi yamna puthokpa fish farmer aduda nga lishing kun gi mana pigani Lupa lishing kun gi mana pigani aduga fish farmer kundana lupa lishing tara ki consolation prize pigani nga mela sida saru yaningba farmer singna mari leinaba district fishery officer natraga chief executive officer da ngasi fawbagi manungda pau phawbiu haina so notification asina makatari Nakalam the department asiki director Aisbal Krishna na thadurapa atopa notification amada nga mela sida fish farmer singna yongadaba nga gi mamal single list pongdorakli List aduna hai mela asida katlagi oina keji ani ki makhada laiba singna keji da lupa chani kun keji ani dagi manga fawbagi oina keji da lupa chauhum keji manga dagi henba singina keji da lupa chauhum ga marifu yongada bani hairi Raugi oina keji amagi makhada laiba nga seng keji da lupa chani kun keji ama dagi ani fawbana keji da lupa chani ga marifu aduga keji ani gi mathak oiba nga singna keji da lupa chahum yankhai yongadabani mirgalgi oina keji amagi makhada laiba singi oina keji da lupa chani kun keji amagi mathakna keji da lupa chani ga marifu aduga keji ani gi mathakta lumba singna keji da lupa chahum yankhai yongadabani kaman kafki oina keji amagi makhada laiba nga singi oina keji da lupa chani kun keji amagi mathak oiragana keji da lupa chani yankhai aduga keji ani gi mathakta laibagina keji da lupa chani ga marifu yongadabani grass cup ki oina keji ani gi makhada laiba nga sing keji da lupa chani yankai keji ani gi mathakta lairagana keji da lupa chani ga marifu keji ahum gi mathak oiragana keji da lupa chahum ga kun aduga keji manga gi mathak oiragana keji da lupa chahum ga marifu yongadabani silver cup ki oina keji ahum gi makhada laiba nga sing keji da lupa chani aduga keji ahum gi mathakta laiba singi oina keji da lupa chani ga kun yongadabani pengba khabaki oina gram chahum gi makhada lumba nga singi oina keji da lupa chamri yankhai aduga gram chahum gi mathakta lumba nga singna keji da lupa chamanga ga yankhai yongadabani ngaton gi oina keji da lupa chamri ga yankhai nga hai gi oina keji amagi mathakta laiba singi keji da lupa chani ga kun aduga keji ahum gi mathakta laibagina keji da lupa chahum yongadabani ukabi porom amasung tunghanbi gi oina mathang sina keji da lupa chani yankhai chahum amade chamaga yankhai yongadabani Sareng gi oina keji ama fauba lumba gi oina keji da lupa lishing amaga chama aduga keji amagi mathakta lumba oirgana keji da lupa lishing amaga chani yongadabani Jabaputi gi oina keji da lupa chani ga kunda yongadabani haide